ꯃꯌꯥꯝ ꯃꯨꯛꯇꯗ ꯀꯪꯂꯤ ꯔꯤꯚ꯭ꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ 90 ml ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯔꯇꯤꯀꯦꯌꯥ, ꯅꯦꯍꯥ ꯁꯣꯂꯪꯀꯤ, ꯔꯕꯤ ꯀꯤꯁꯟ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯨ ꯑꯦꯗꯤꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯨ ꯍꯦꯟꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯀꯥꯏꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯀꯣꯃꯦꯗꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯇꯟꯖꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯆꯩꯔꯤꯕ ꯑꯁꯤ ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯅ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯒꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯃꯔꯝ ꯑꯗꯨꯅ ꯗꯦꯕꯗꯥꯁꯀꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯗꯦꯕꯗꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯕꯦꯡꯒꯣꯜꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯅꯣꯕꯦꯜ ꯑꯃꯗꯒꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯔꯥꯏꯇꯔ ꯑꯁꯤꯅ ꯁꯔꯠ ꯆꯟꯗ꯭ꯔ ꯆꯠꯇꯣꯄꯥꯙ꯭ꯌꯥꯏꯅ ꯑꯣꯏ꯫ ꯃꯨꯚꯤ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯂꯤꯗꯥꯁꯀꯨꯝꯕ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯀꯌꯥꯃꯔꯨꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕ ꯌꯥꯏ, ꯌꯦꯡꯕ ꯌꯥꯏ, ꯑꯗꯨꯒ ꯅꯪꯅ ꯌꯨ ꯉꯥꯎꯕ ꯑꯃꯒꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯏꯐꯦꯛ ꯇꯧꯗꯨꯅ ꯍꯌꯦꯡ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯒ ꯌꯨꯗ ꯉꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯏꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯀꯜ ꯑꯊꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯣꯛꯄꯤꯔꯒ ꯃꯍꯥꯛꯅ ꯆꯠꯅꯤꯡꯉꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯍꯟꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯗꯦꯕꯗꯥꯁꯀꯨꯝꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯌꯨꯒ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤ ꯗꯦꯕꯗꯥꯁꯀꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯀꯥꯏꯕꯗꯒꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯀꯞꯇꯦ ꯍꯥꯏꯗꯨꯅ ꯅꯔꯁ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯞꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯗꯤ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯞꯇꯦ ꯍꯥꯏꯗꯨꯅ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯕꯨ ꯀꯧꯏ꯫ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯊꯨꯟꯗ ꯁꯦꯠ ꯀꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯌꯨꯅꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯌꯧꯈꯤꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯈꯜꯂꯨꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯔꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯨ ꯄꯨꯊꯣꯔꯛꯇꯨꯅ ꯌꯨ ꯑꯁꯤ ꯑꯣꯏꯅ ꯄꯥꯏꯍꯜꯂꯨ, ꯃꯥꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯌꯨ ꯑꯗꯨ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯌꯨ ꯑꯗꯨ ꯀꯥꯏꯔꯕꯅꯤꯅ ꯌꯨ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯅꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯌꯧꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯅ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯇꯨꯅ ꯁꯟꯁꯥꯔ ꯁꯥꯔꯗꯨꯅ ꯑꯀꯥꯏꯕ ꯌꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯌꯨ ꯑꯗꯨꯗ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯁꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯁꯥꯏꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯜꯂꯤꯁꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯗꯨꯅ ꯇꯨꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯐꯦꯇꯦꯜ ꯑꯜꯀꯣꯍꯣꯜ ꯁꯤꯟꯗ꯭ꯔꯣꯝ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯅꯝꯕꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯑꯗꯨꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯅꯥꯒꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯥꯏꯔꯥꯝꯅꯗꯤ ꯑꯩꯗꯤ ꯌꯨ ꯊꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯅꯝꯕꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯁꯤꯅ ꯑꯅꯧꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯥꯏꯁꯥꯏꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯁꯤ ꯗꯜ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯔꯚꯁ ꯁꯤꯁꯇꯦꯝꯁꯨ ꯁꯣꯟꯊꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯀꯔꯝꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯔꯥꯝꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤꯗꯤ ꯐꯕ ꯍꯥꯏꯕꯕꯨ ꯎꯄꯥꯏ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯨꯗ ꯔꯤꯑꯦꯛ ꯇꯧꯔꯛꯂꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯌꯨ ꯑꯣꯏꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯤꯁꯨ ꯌꯨꯅ ꯑꯗꯨꯃꯛ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯌꯨ ꯗ꯭ꯔꯣꯞ ꯑꯅꯤ 2 ml ꯏꯁꯤꯡꯗ ꯍꯥꯞꯂꯒ ꯄꯤꯊꯛꯀꯗꯕꯅꯤ꯫
ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯗꯣꯁ ꯑꯁꯤ ꯈꯔ ꯍꯦꯟꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯪꯒꯣꯝ ꯄꯤꯊꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯌꯨ ꯄꯤꯊꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯃꯤ ꯈꯔꯗꯤ ꯌꯨ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯊꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯤ ꯃꯁꯤꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯊꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯈꯔꯗꯤ ꯑꯦꯗꯤꯛ ꯆꯨꯅꯗꯨꯅ ꯃꯁꯤꯕꯨ ꯊꯥꯗꯣꯛꯄ ꯉꯝꯅꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯤ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯣꯡꯃ ꯍꯦꯛ ꯌꯨ ꯊꯛꯍꯧꯗꯕ ꯃꯇꯝ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯃꯥ ꯑꯗꯨꯁꯨ ꯍꯩꯅꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯨ ꯄꯤꯊꯛꯄ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯣꯊꯣꯔꯥꯏꯖ ꯗ꯭ꯔꯤꯡꯀꯔꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯥꯎꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯨ ꯈꯖꯤꯛ ꯄꯤꯊꯛꯇꯨꯅ ꯌꯣꯛꯄ ꯍꯧꯔꯛꯏ ꯃꯃꯥ ꯑꯗꯨꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯌꯨ ꯑꯗꯨ ꯄꯤꯊꯛꯂꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯅ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯧ ꯂꯥꯡꯕ ꯆꯩꯕ ꯑꯃꯁꯨꯡ ꯁꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯁꯥꯃꯛꯅ ꯌꯨ ꯄꯤꯊꯛꯄ ꯇꯥꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ AIDI ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ AIDI ꯂꯥꯛꯄ ꯃꯇꯝꯗ A for Appleꯒꯤ ꯄꯔꯥꯗꯨ ꯍꯪꯕ ꯃꯇꯝꯗ ꯍꯟꯗꯛꯇꯤ ꯑꯅꯧꯕ ꯑꯃ ꯇꯧꯔꯁꯤ A for Apple ꯑꯁꯤꯗꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ ꯀꯃꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯦꯕꯗꯥꯁ ꯍꯧꯒꯠꯂꯛꯇꯨꯅ A for Appleꯒꯤ ꯃꯍꯨꯠꯇ A for ꯍꯥꯏꯔꯒ antiquity ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ B for ꯍꯥꯏꯔꯒꯅ blender sprite ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ M4 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ McDonald ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯌꯨꯒꯤ ꯕ꯭ꯔꯦꯟ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯂꯥꯁ 10ꯒꯤ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯊꯛꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯄꯥꯈꯠꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯌꯨ ꯄꯤꯊꯛꯇꯣꯔꯤꯕꯅꯤ ꯍꯤꯗꯥꯛ ꯄꯤꯊꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯌꯨ ꯄꯤꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯩꯈꯥ ꯏꯕ ꯉꯝꯗꯗꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈꯤ ꯃꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯁꯤꯔꯤꯟꯖ ꯑꯃꯗ ꯌꯨ ꯍꯥꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯀꯥꯞꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯌꯥꯗ ꯌꯨ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯦꯗꯤꯁꯅꯦꯜ ꯄꯦꯄꯔꯒ ꯑꯁꯤ ꯃꯊꯪ ꯂꯧꯗꯨꯅ ꯃꯍꯥꯛ ꯄꯩꯈꯥ ꯑꯗꯨ ꯐꯖꯅ ꯊꯥꯈꯤ ꯗꯦꯕꯗꯥꯁꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯂꯥꯛꯈꯤ ꯂꯨꯍꯣꯡꯐꯝꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯣꯔ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯕꯣꯔ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯒꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯦꯕꯗꯥꯁ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯨꯠꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯕꯣꯔ ꯑꯁꯤꯕꯨ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯅꯪ ꯈꯪꯁꯨ ꯈꯪꯗꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯨꯠꯊꯥꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯣꯔ ꯑꯁꯤ ꯐꯨꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯦꯕꯗꯥꯁꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯌꯨ ꯊꯛꯇ꯭ꯔꯤꯕ ꯃꯤꯅ ꯕꯣꯔ ꯑꯁꯤ ꯐꯨꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯏ ꯂꯣꯏꯅ ꯅꯣꯟꯊꯈꯤ ꯀꯩꯅꯥꯐꯥꯎ ꯌꯥꯎꯅ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯨ ꯊꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨ ꯂꯣꯏꯅ ꯊꯛꯏ ꯑꯗꯨꯒ ꯕꯣꯔꯒ ꯀꯩꯅꯥ ꯈꯛꯇ ꯊꯛꯇꯕꯁꯤꯕꯨ ꯃꯁꯤꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯕꯣꯔꯁꯨ ꯀꯩꯅꯥꯁꯨ ꯌꯨ ꯊꯛꯄ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯗꯦꯕꯗꯥꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯀꯥꯝꯅꯕ ꯑꯗꯨꯗ ꯀꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁ ꯑꯁꯤꯗꯤ ꯌꯨ ꯊꯛꯇꯕ ꯌꯥꯗꯕꯅꯤꯅ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯗ꯭ꯔꯤꯡꯀꯔꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯗꯨꯗ ꯎꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨꯋꯔꯁꯤꯡ ꯑꯗꯨꯅ ꯗꯦꯕꯗꯥꯁ ꯑꯁꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯇ 90% ꯂꯣꯏꯅ ꯍꯦꯜꯂꯤ ꯑꯗꯨꯒ MBAꯗꯁꯨ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯐꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯊꯕꯛ ꯑꯁꯤ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯁꯨ ꯆꯪꯁꯤꯟꯗꯨꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯅꯝ ꯂꯥꯛꯄꯗꯒꯤꯗꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯌꯨꯅꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯗꯦꯕꯗꯥꯁꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯤꯡꯀꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤꯗꯤ ꯌꯦꯡꯕꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯗꯦꯕꯗꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯅꯨꯡꯇꯤꯒꯤ ꯄꯦꯛ 3 ꯊꯛꯇꯕ ꯌꯥꯗꯦ ꯑꯌꯨꯛꯇ ꯑꯃ ꯅꯨꯡꯊꯤꯟꯗ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯑꯃ 90 ml ꯊꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯕꯗꯥꯁꯅ ꯌꯨ ꯊꯛꯏ ꯍꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯀꯝꯄꯅꯤꯅ ꯃꯍꯥꯛꯄꯨ ꯔꯤꯖꯦꯛ ꯇꯧꯔꯛꯏ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯗꯁꯨ ꯊꯕꯛ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯕꯤꯜꯗꯤꯡꯗꯒꯤ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯕꯤꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯜꯂꯅꯤ ꯍꯥꯏꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯦꯟꯈꯠꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯚꯤꯗꯤꯑꯣ ꯂꯧꯔꯗꯨꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯊꯥꯒꯠꯇꯨꯅ ꯂꯩꯕꯅꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯒ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯄ ꯃꯇꯝꯗ
ट्राफिक अदुबु क्लियर तौनबैदमक्ता महाना होनजबै मतौदु उबा मतमदा देवदासती पुंगाव ngawba haibadu oiki nupi aduna changsilaktura देवदासती yamna khangnabagi mawngda kawi nangna nangi thawai phawba karimta khandabida anga adu kankiba adu yamna thagali haidun hari madu देवदासना nangni sida kadawrino haidun hangi aidi social service tawribani haiduna nupi aduna hari madudigi traffic adu hange chalo haiduna सुवासना देवदास बु चनबैदमक्ता hari asum tawduna makoi mayumda hale yum maduda lakpu matamdadi makoidi yum maduda tumde tingki mathakta tumi मधुर देवदास ममानब धारे नुपीदु उरुबु मतमदा आइदि पुंगाव ngawre माकी एड्रेस असि कदाइदा लेगे मम्मीना करी कौगे हादुना माती मथंदा हंगजदुना लेखि मधुर ममानब अदुना नंगना अंगांग अदु कनखिबगी वीडियो अदु सोशल मीडिया हाबिदे फेसबुक ता महान शेयर ट्रोइदन तौंगनी मरम अदुना फेसबुक ता थीरो हादुना हारे फेसबुक ता थीरुबु मतमददी वीडियो नंबरसिदे अतै कनामतो ओरमदे सुवासना नंबर ओरमे मतौ उसुमना सुवासना की मैसेंजर दा महान मैसेज थाई मधुला सुवासना सु रिप्लाई पिरे ममानबना नंगी नंबर थाजलो अदु तारगदी माहसु माहकी नंबर थारकनी हाइदुना हरे देवदासु ममानबना हाइब थाजबदगी महान माहकी नंबर अदु सुवासना द थाकी अदुबो मैसेंजर अदु माहती ऑफलाइन वैखरे मरम मदुना देवदासी खोरांग खुचाउना भाइबदो ओइकी अयुक्तसु माहकी मैसेज रिप्लाई लाकपुरा हाइदुना गाइदुना लेजे मान ममानबदा नंगना असुमना तरुपदगीदी मान अइबु इग्नोर तौबिरबनी हाइदुना ममानबदु साउखी देवदासु मयुमदा चंगपा मतमदा मफम अदुना महान कनखिबा अंगांग अदुगी ममादुगा मपादुगा महापु थागनबैदमक्ता लाई मफम अदुदा मीसिंग अदुगा देवदासकी ममा मपागा हना वारि सनादुना लैबनी तसेंगना हरबु मतमदा महागासी थबक फंगदे हाइबगी वारि असि मपादुना लागलिबा मीसिंग अदुदा तमे ममादुना मयामगिदमक्ता चा पोरपा मतमदा मचानपागिदि यु ओइना पुदुना लाई मदुदा मफम अदुना लाक्लिबा मीसिंग अदुनादि ngakpuna loiki लालिबु नुपादुना हरे नंगी कंडीशन असि नखोगी बवादगी तारे मसागी मथवाई कनबीबगीदमक्ता मखोइना देवदासबु महाकी वाइन शॉप ता थबक तौरसे हाइदुना हरे वाइन शॉप पलकपु मतमदा मफम अदुदा लेरिबा देवदासकी इमुंग मनुंग अमसुंग ममानबसिंग अदुरि नोखी मरमदि युदा ngawbu mi ma yu makon thajandura हाइदुना मखोइदि नोखिबनी ममा अदुनादि MBA गोल्ड मेडलिस्ट अमा गोइरगा नंगना यु योमफमदा बेंदर कदौद्रिबा हाइदुना हरे अदुबु मचानुपादुनादि थबक अदु फंगदबा कौरबनिना थबकपो अचौ मचा लेब्रा थबक असि थबकनी तौरगे हाइदुना महान लेखि मतौ असुमना महा वाइन शॉप अदुदा मैनेजर अमा ओइना थबक पुरे महान थबक तौना सुवासनागी वखन खंदुना लेखि तंजा अदुदा मफम अदुदा मी क्या मनमसु यु लेबे लाई यु लेबे लाप मतमदा क्वार्टर अमा पिउ हाइतारगसु महाना सुवासनागी वखल खंदुना लेरबनिना सेरान तुरान पोल अदु तमे पोल लेबे लाक्लिबा मीदुना करिनु नंगना तौरिसे पोट कलोइना मांगबा तारे हाइदुना चैदुना मफम अदुरि चटखि तंजादुदा मफम अदुदा गुंदा अमा लाई गुंदा असि मफम क्यामरुमदा युगी सप्लाई तौबनी मरम अदुना देवदासना हांगलिबा युगी दुकान अदुदसु महाकी युसिंग अदु सप्लाई तौबा लाई सोइखिदुना युगी लिगली मकाइखि यु अदु मनम नंबा मतमददी देवदासना मसी यु असेंगबा नते पोयान यावरे हाइदुना हरे वहाइदुता मतमदा दुकान अदुगी मपुना अखोइगी दुकान असिददी पोयान थंबा यारो हाइबा नत्रा हाइदुना गुंदा अदुला चेरे आइगी पोल असि मफम खुदिमक्ता लोइना थारिबनी नखोइना पोयान यावबे हाइदुना हेता हजलिबु करिगिनो हाइदुना हरे वहाइदुता मतमदा देवदासना आई असिदिने यु मनम ताबा मतमदा लोइना खंगबा ngami नखोइना पेट्रोलना चटपा गारिसु तारमलनी डीजलना चटपा गारिसु तारमगनी अदुबो आइदि युना चटपा मीनी हाइदुना मफम अदुदा लेरिबा मीसिंग अदुगा निंगाइ संगदानरकपदगिदि मफम अदुदा लेरिबा मीसिंग अदुना देवदासता खुद थाबा हौरे देवदासु 90 ml अमा थक्लगा मफम अदुदा लेरिबा मीसिंग अदुबो तप तांगे फुदबा हौरे असुम फुनरकपदगिदि गुंडासिंग अदुसु सोक्तुना ताखि गुंडा मको अदुना ngasidi nangna naraibu phaduna akhoi pure nongma natra nongmadi aina nabu phugani haiduna hare wahaiduta matamna devdasna ngasi oigera hayeng oigera aina dum phuradabni haiduna mahana mafam mudur leiba mising adabu taptana phudare madudagi nimidangda suwasanagi phone adabu devdasna aduma gaiduna leije mahana mamana baduda phuraduna nangna phone number tharu haibudagi tawriba natra phone gamda tawrokidra haiduna mahana mamana badu chaiduna leibani tanjadru suwasana phone tawre महाना हरक्लिबसी हयेंग अमुता उनसे आइगे एड्रेस थारके हाइदुना हरे वहाइदुता मतमदा देवदासती यामना हराउजबा हाइबदो ओइखे मतौ असुमना WhatsApp ता माके एड्रेस अदु देवदास शेयर तौरई मधुरगिदि थारक्लिबा एड्रेस अदुदा ममानबदुदा नंगी खंगना चनबा कना लेगे हाइदुना हंगे मधुर ममानबदुना हरक्लिबासिदा मफम मदुदा आइगे खंगनबा इमानबमदि लेबनि मफम मदुगी हिस्ट्री लोइना खंगनी हाइदुना हरे नोंगलपु मतमदि ममानबदुगा लोइना देवदासु
ꯁꯨꯍꯥꯁꯅꯥꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯖꯥꯊꯤꯕ ꯅꯨꯄꯤꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ, ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩꯕꯅꯤ, ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨ ꯄꯨꯟꯅ ꯃꯤ 4 ꯂꯩꯕꯅꯤ, ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯅꯤ ꯂꯩꯔꯤꯕꯁꯤ, ꯑꯩꯈꯣꯏꯗꯤ ꯋꯥ ꯉꯥꯡꯅꯕ ꯃꯇꯝꯗ ꯆꯨꯝꯅ ꯉꯥꯡꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯕꯦꯚꯥꯔ ꯑꯁꯤ ꯊꯣꯝꯖꯤꯟꯒꯩ ꯉꯥꯡꯅꯕꯅꯤ, ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗ ꯀꯧꯕ ꯃꯇꯝꯗꯁꯨ ꯕꯦꯚꯥꯔꯗ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯌꯨ ꯃꯅꯝ ꯇꯥꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯇꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯇꯤ ꯌꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯁꯨꯍꯥꯁꯅꯥꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯌꯨ ꯄꯟꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯨꯅꯝ ꯇꯥꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯃꯈꯜ ꯁꯨꯅ ꯊꯥꯗꯨꯅ ꯂꯩꯒꯤ ꯃꯅꯝ ꯑꯗꯨꯅ ꯌꯨꯒꯤ ꯃꯅꯝ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯇꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯝꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯈꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯁꯨꯍꯥꯁꯅꯥꯅ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤꯗꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯣꯛꯍꯜꯂꯦ, ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯇꯅꯕ ꯑꯃꯁꯨꯡ ꯖꯣꯟ ꯋꯤꯛꯀꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯍꯥꯁꯅꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯪꯕ ꯃꯇꯝꯗꯗꯤ ꯗꯦꯕꯗꯥꯁꯁꯨ ꯇꯥꯟ ꯌꯥꯝꯅ ꯆꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯨꯕ ꯇꯥꯔꯒꯗꯤ ꯌꯨꯅꯝꯅ ꯁꯂꯥꯛ ꯁꯥꯔꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯥꯟꯅ ꯆꯪꯍꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯡ ꯍꯥꯏꯕꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯦꯕꯗꯥꯁꯀ ꯂꯣꯏꯅꯅ ꯁꯨꯍꯥꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯨꯍꯥꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯆꯪꯕ ꯃꯇꯝꯗꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯂꯥꯞꯅ ꯃꯅꯝ ꯑꯗꯨ ꯅꯝꯕ ꯐꯥꯎꯔꯛꯏ, ꯍꯥꯏꯕꯗꯤ ꯌꯨꯅꯝ ꯑꯗꯨ ꯅꯝꯕ ꯐꯥꯎꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯄꯒ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯛꯁ ꯎꯞꯄꯤꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯤꯕ ꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯍꯜꯂꯛꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯊꯥꯒꯠꯍꯜꯂꯛ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯁꯨ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯇꯨꯂꯁꯤ ꯑꯗꯨꯕꯨ ꯁꯥꯏꯔꯗꯨꯅ ꯁꯨꯍꯥꯁꯅꯥꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯗꯦꯕꯗꯥꯁ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯏ꯫ ꯃꯗꯨꯗꯒꯤ ꯗꯦꯕꯗꯥꯁꯅ ꯍꯥꯏꯔꯤ, ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯍꯥꯁꯅꯥꯒꯤ ꯃꯥꯒꯤ ꯄꯦꯁꯦꯟꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯄꯦꯁꯦꯟꯁꯤꯡ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯍꯥꯁꯅꯥꯒꯤ ꯄꯦꯁꯦꯟ ꯅꯠꯇꯦ, ꯒꯨꯟꯗꯥꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥꯅ ꯇꯁꯦꯡꯅ ꯐꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯇꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ, ꯅꯈꯣꯏꯒꯤ ꯅꯃꯥꯅ ꯐꯨꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯨꯍꯥꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯒ ꯄꯄꯥꯒ ꯑꯁꯤ RSS ꯌꯥꯎꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤ 50-60ꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯅ ꯂꯥꯛꯂꯤꯕ ꯃꯤꯗꯨꯗꯤ 5-10 ꯈꯛꯇꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯈ꯭ꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯅ ꯍꯪꯉꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯔꯥꯇꯤꯒꯤ ꯌꯥꯝꯅ ꯍꯩꯔꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯅ ꯗꯦꯕꯗꯥꯁꯄꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ, ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯃꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯄꯥꯈꯠꯇꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯑꯁꯤꯕꯨ ꯀꯅꯥ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯅ ꯗꯦꯕꯗꯥꯁꯇ ꯍꯪꯉꯤ꯫ ꯃꯗꯨꯗ ꯋꯥꯏꯟ ꯁꯣꯞꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯏꯟ ꯑꯦꯞꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯗꯦꯕꯗꯥꯁꯅ ꯁꯨꯍꯥꯁꯅꯥ ꯑꯁꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯣꯡ ꯌꯦꯠ ꯑꯗꯨ ꯊꯥꯡꯖꯤꯜꯂꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯍꯥꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯈꯣꯡ ꯌꯦꯠ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯈꯣꯡ ꯌꯦꯠꯀꯤ ꯋꯥ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯃꯥ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯅꯥꯏꯅ ꯇꯧꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯂꯥꯌꯦꯡꯕꯤꯔꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯋꯥꯁꯅꯥꯁꯨ ꯀꯩꯗꯧꯕꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯣꯔꯤꯕꯅꯣ ꯉꯁꯤꯃꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯕꯗꯥꯁꯄꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯥꯡꯊꯛꯇꯗꯤ ꯃꯃꯥꯗꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯕꯅꯤꯅ ꯃꯃꯥꯗ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯇꯧ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯁꯜꯂꯤ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯁꯨꯋꯥꯁꯅꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯅꯝꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯏ ꯃꯗꯨꯗꯒꯤꯗꯤ ꯁꯨꯋꯥꯁꯅꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯕꯣꯇꯜꯒꯤ ꯕꯣꯇꯜ ꯉꯥꯛꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯕꯣꯇꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯇꯜꯁꯤꯡꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯤꯕꯅꯤ ꯐꯖꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯐꯖꯗꯦꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯕꯗꯥꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯠꯂꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯁꯨꯋꯥꯁꯅꯥꯅ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨꯗ ꯀꯤꯁ ꯇꯧꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯅ ꯀꯤꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯅ ꯈꯟꯖꯩ ꯅꯣꯡꯃꯗꯤ ꯁꯨꯋꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯇꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯆꯠꯃꯤꯟꯅꯅꯤꯡꯕ ꯐꯥꯎꯏ ꯃꯗꯨꯗ ꯁꯨꯋꯥꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯨ ꯑꯃꯠꯇ ꯊꯛꯇꯦ ꯃꯐꯝ ꯑꯗꯨꯗ ꯕꯦꯟꯗꯔ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯟꯇ ꯈꯟꯖꯩ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯟꯅꯕꯗ ꯌꯨ ꯑꯅꯤ ꯍꯥꯞꯄꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯁ꯭ꯄ꯭ꯔꯥꯏꯠꯀꯤ ꯕꯣꯇꯜꯗ ꯌꯨꯗꯨ ꯍꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯅꯤ ꯁꯨꯋꯥꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯕꯤ ꯃꯍꯤ ꯊꯛꯁꯦ ꯍꯥꯏꯗꯨꯅ ꯁꯥꯏꯠꯇ ꯈꯥꯝꯗꯨꯅ ꯌꯨꯕꯤ ꯃꯍꯤ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯦꯕꯗꯥꯁꯀꯤ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈꯤ ꯗꯦꯕꯗꯥꯁꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯃꯔꯝꯗꯤ ꯃꯗꯨꯗ ꯌꯨ ꯌꯥꯎꯈꯤꯕꯅꯤ ꯆꯠꯇꯨꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯨ ꯂꯩꯇꯕ ꯃꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯍꯥꯛꯇꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯈꯤ ꯑꯗꯨꯕꯨ ꯁꯨꯋꯥꯁꯅꯥꯅꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯕꯦꯒ ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯕꯗꯥꯁꯇ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯦꯕꯗꯥꯁꯇꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯁꯨꯋꯥꯁꯅꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯦꯕꯗꯥꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯌꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯏ ꯗꯦꯕꯗꯥꯁꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯋꯥꯟꯊꯈꯤ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯋꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯏ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯔꯒꯥꯟꯁꯤꯡ ꯑꯁꯤ ꯐꯪꯁꯟ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯋꯥꯁꯅꯥꯅꯗꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯟꯅ ꯄꯤꯈꯤꯁꯤ ꯃꯃꯥ ꯃꯄꯥ ꯍꯥꯟꯅ ꯀꯧꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯉꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯦꯕꯗꯥꯁ ꯑꯁꯤ ꯍꯤꯡꯉꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯋꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁꯀꯤ ꯊꯋꯥꯏꯁꯤ ꯀꯟꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯄꯔꯦꯁꯟ ꯇꯧꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯕꯗꯥꯁꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯏ ꯃꯃꯥꯡꯊꯛꯇ ꯁꯨꯋꯥꯁꯅꯥꯅ ꯄꯥꯎ ꯄꯤꯈꯤꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯦꯕꯗꯥꯁꯀꯤ ꯃꯄꯥꯅ ꯁꯨꯋꯥꯁꯅꯥꯗ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯤꯟ ꯈꯔꯒ ꯕꯥꯝ ꯑꯃꯒ ꯏꯗꯨꯅ ꯊꯥꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯈꯤ ꯃꯗꯨꯅ ꯃꯄꯥ ꯃꯃꯥꯗꯨꯅ ꯃꯁꯤꯗ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯁꯨꯋꯥꯁꯅꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯋꯥꯁꯅꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯌꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗꯦꯕꯗꯥꯁꯇ ꯌꯨ ꯑꯗꯨ ꯄꯤꯊꯛꯏ ꯌꯨ ꯑꯗꯨ ꯄꯤꯊꯔꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯊꯤꯡꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯁꯨꯋꯥꯁꯅꯥꯁꯨ ꯂꯥꯛꯏ ꯌꯨ ꯑꯗꯨ ꯄꯤꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯁꯨꯋꯥꯁꯅꯥꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯁꯤꯟ ꯑꯗꯨ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯇꯩꯕꯤꯈꯤ ꯑꯃꯁꯨꯡ ꯕꯥꯝ ꯑꯗꯨ ꯇꯩꯁꯤꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯊꯝꯕꯗꯒꯤꯗꯤ ꯗꯦꯕꯗꯥꯁ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯦꯕꯗꯥꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯉꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯋꯥꯁꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯗꯣꯛꯇꯔ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯅꯣ ꯀ꯭ꯔꯣꯁꯤꯟ ꯑꯁꯤꯕꯨ ꯃꯔꯥꯏꯕꯛꯇ ꯇꯩꯔꯒ ꯕꯥꯝ ꯇꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯑꯣꯛꯅꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯑꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯃꯥꯟꯅꯕꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯗꯨꯅ ꯌꯨ ꯇꯦꯁ ꯇꯧꯅꯕ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯀꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤꯅꯣ ꯁꯥꯔ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯁꯛ ꯈꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯪꯕꯅꯤ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯩꯁꯨ ꯅꯧꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯅꯧꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯃꯇꯝꯗꯗꯤ
ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛꯇꯤ ꯌꯨꯒ ꯊꯛꯄ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯆꯩ ꯃꯗꯨꯗꯒꯤꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯁꯤꯗꯤ ꯄ꯭ꯔꯣꯁꯤꯖꯔꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯦꯕꯗꯥꯁꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯀꯥꯟꯊꯣꯛꯄꯤꯔꯝꯃꯣ ꯌꯥꯔꯦꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯛ ꯍꯦꯛ ꯀꯥꯝꯊꯣꯛꯄꯤꯔꯝꯃꯣ ꯌꯥꯔꯦꯁꯦ ꯑꯗꯣꯝꯗꯤ ꯌꯨꯁꯨ ꯊꯛꯇꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯝꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯜꯀꯣꯍꯣꯜ ꯇꯦꯁꯇꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯪꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯆꯪꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯗꯨꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯊꯕꯛ ꯑꯁꯤ ꯈꯔ ꯆꯤꯟꯕ ꯇꯥꯔꯦ ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯨ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯅ ꯗꯦꯕꯗꯥꯁ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯃꯈꯣꯏꯗꯤ ꯍꯤꯡꯍꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯣꯔꯦꯟꯗꯤ ꯄꯕꯇ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯕꯇ ꯆꯠꯇꯨꯅ ꯄꯥꯔꯇꯤ ꯇꯧꯒꯗꯕꯗ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀ ꯄꯕꯇ ꯆꯠꯂꯨꯏ ꯃꯗꯨꯅ ꯑꯩꯒ ꯃꯥꯒ ꯌꯨ ꯊꯛꯃꯤꯟꯅꯕꯅꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯦꯠꯍꯟꯕꯅꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯩꯕꯨ ꯇꯨꯝꯍꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯨꯔꯗꯨꯅ ꯃꯤꯅꯥꯏ ꯅꯪꯅ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯐꯃꯨꯡꯗꯒ ꯇꯨꯝꯗꯅ ꯑꯩꯒꯤ ꯐꯤꯔꯣꯡꯒ ꯁꯦꯠꯇꯅ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯨꯔꯒ ꯇꯥꯟꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯊꯛꯈꯤꯕ ꯇꯥꯔꯒꯗꯤ ꯐꯨꯜꯗ ꯊꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯆꯠꯄ ꯃꯤꯅꯤ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯕꯇ ꯆꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯨꯍꯥꯁꯅꯥꯕꯨ ꯎꯔꯨꯏ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯟꯗꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯤ ꯖꯣꯟ ꯋꯤꯛꯀꯤ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯙꯃꯀꯤ ꯄꯤꯔꯨꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯠꯅꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯗꯤ ꯅꯥꯕ ꯍꯧꯔꯤ ꯑꯃꯁꯨꯡ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯕꯨꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯟꯗꯥ ꯑꯗꯨꯅ ꯁꯨꯍꯥꯁꯅꯥꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯇ ꯕꯨꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯨꯍꯥꯁꯅꯥꯅꯗꯤ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯅ ꯔꯤꯐꯔꯦꯟꯁ ꯄꯤꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯃꯗꯒꯤ ꯔꯤꯐꯔꯦꯟꯁ ꯂꯧꯗꯨꯅ ꯁꯨꯍꯥꯁꯅꯥꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯏ ꯁꯨꯍꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯗꯦꯕꯗꯥꯁꯇꯤ ꯋꯥꯏꯟ ꯁꯣꯞ ꯑꯗꯨꯗ ꯌꯨ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯅꯥꯅ ꯍꯪꯉꯤ ꯑꯣꯐꯤꯁꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯑꯣꯐꯤꯁꯅꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯋꯥꯏꯟ ꯁꯣꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯐꯤꯁꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯦ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯅꯥꯅ ꯇꯛꯈꯠꯂꯛꯄꯗꯒꯤꯗꯤ ꯂꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯨꯍꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯍꯥꯁꯅꯥ ꯑꯃꯁꯨꯡ ꯗꯦꯕꯗꯥꯁ ꯑꯗꯨ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤꯗꯃꯛꯇ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯒꯨꯟꯗꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯒꯨꯟꯗꯥ ꯑꯆꯧꯕꯗꯨꯅ ꯁꯨꯍꯥꯁꯅꯥ ꯑꯗꯨ ꯀꯅꯥꯒ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯗ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯏ ꯃꯥꯏ ꯕꯣꯏꯐ꯭ꯔꯦꯟꯂ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯥꯗ ꯃꯌꯥꯝꯗ ꯐꯥꯖꯤꯜꯂꯒ ꯊꯝꯍꯜꯂꯨ ꯁꯨꯍꯥꯁꯅꯥ ꯈꯛꯇ ꯀꯥꯈꯠꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯍꯥꯁꯅꯥꯁꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯥꯁꯤꯟꯅꯔꯤꯕꯅꯤꯅ ꯁꯨꯍꯥꯁꯅꯥꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯒꯦ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯍꯥꯁꯅꯥꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯗꯨ ꯂꯩꯊꯠꯂꯝꯗꯨꯅ ꯁꯔꯨ ꯑꯗꯨ ꯂꯣꯛ ꯇꯧꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥꯟꯅ ꯅꯥꯖꯗꯕ ꯒꯨꯟꯗꯥ ꯑꯗꯨ ꯁꯨꯍꯥꯁꯅꯥꯅ ꯅꯥꯍꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯗꯨ ꯂꯩꯊꯠꯄ ꯃꯇꯝꯗꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯗꯦꯕꯗꯥꯁꯁꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯒꯦ ꯇꯧꯏ ꯃꯗꯨꯗ ꯁꯨꯍꯥꯁꯅꯥꯁꯨ ꯊꯣꯛꯂꯛꯄ ꯀꯧꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯦ ꯂꯥꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅꯗꯤ ꯈꯒ ꯂꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁꯅꯥ ꯑꯃꯁꯨꯡ ꯗꯦꯕꯗꯥꯁ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ
ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯦꯠ ꯇꯧꯈꯤꯕꯅꯤ, ꯁꯦꯠ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯈꯛꯇ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯁꯨꯋꯥꯁꯅꯥꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨ ꯒꯥꯔꯤ ꯇꯇꯥ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯁꯨꯋꯥꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯣꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯨꯋꯥꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯅꯈꯤ꯫ ꯁꯨꯋꯥꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯒ ꯊꯥꯗꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯕꯗꯥꯁ ꯑꯃꯁꯨꯡ ꯁꯨꯋꯥꯁꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯒꯨꯔꯨ ꯑꯁꯤ ꯁꯂꯥꯛ ꯁꯥꯔꯦ, ꯅꯪꯅ ꯂꯥꯌꯦꯡꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯑꯝꯇ ꯂꯥꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯑꯝꯇ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯋꯥꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯗ ꯆꯣꯞꯄꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯥꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯨꯋꯥꯁꯅꯥꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯗꯦꯕꯗꯥꯁꯅꯁꯨ ꯎꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯠꯇꯨꯅ ꯂꯩꯈꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡ ꯊꯠꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯏ꯫ ꯁꯨꯋꯥꯁꯅꯥꯅ ꯅꯈꯣꯏꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ 90 ml ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯊꯛꯆꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯑꯅꯥꯕ ꯃꯤ ꯑꯗꯨꯁꯨ ꯅꯥꯕ ꯐꯈꯤ꯫ ꯗꯦꯕꯗꯥꯁꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯊꯥꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯨꯋꯥꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯁꯨꯋꯥꯁꯅꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯋꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯁꯨꯡ ꯁꯨꯋꯥꯁꯅꯥꯗ ꯀꯥꯔꯟ ꯇꯥꯔꯒꯗꯤ ꯅꯣꯏ ꯑꯃꯠꯇ ꯍꯤꯡꯉꯣꯏ, ꯑꯩ ꯗꯦꯕꯗꯥꯁꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯇꯥꯛꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯀꯤꯗꯕꯤꯗ ꯃꯣꯡ ꯍꯥꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯨꯋꯥꯁꯅꯥꯅ ꯗꯦꯕꯗꯥꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯌꯥꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯦꯕꯗꯥꯁꯅ ꯃꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯋꯥꯁꯅꯥꯅ ꯗꯦꯕꯗꯥꯁꯇ "ꯑꯥꯏ ꯂꯚ ꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯦꯕꯗꯥꯁꯁꯨ ꯃꯍꯥꯛꯅ ꯈꯟꯖꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯕꯥꯔ ꯑꯃꯗ ꯀꯧꯗꯨꯅ ꯄꯦꯛ ꯊꯛꯃꯤꯟꯅꯁꯤ, ꯌꯨ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯟ ꯋꯤꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯣꯟ ꯋꯤꯛꯁꯨ ꯃꯍꯥꯛꯅ ꯌꯨ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯨꯟꯗꯥ ꯑꯃꯗ ꯊꯦꯡꯒꯥꯏꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯗ ꯌꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯖꯤꯟꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯨꯟꯗꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯟꯅ ꯆꯩꯅꯒꯦ ꯇꯧꯔꯛꯏ꯫ ꯖꯣꯟ ꯋꯤꯛꯅꯗꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯑꯗꯨꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯦꯕꯗꯥꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯅ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯂꯥꯜꯂꯦꯗꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯈꯥ ꯇꯥꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯐꯨꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯖꯣꯟ ꯋꯤꯛꯅ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤ ꯐꯨꯅꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯄꯨ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯗ꯭रिꯡꯀꯤꯡ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯇꯤ ꯍꯥꯟꯅꯗꯒꯤꯗꯤ ꯌꯨ ꯌꯥꯝꯅ ꯊꯛ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯆꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯟ ꯋꯤꯛꯅꯗꯤ ꯌꯨ ꯊꯛꯄꯗ ꯐꯥꯁ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯗꯦꯕꯗꯥꯁꯅ ꯌꯨ ꯊꯛꯀꯠꯂꯛꯄꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯀꯧꯊꯗꯨꯅ ꯊꯛꯀꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯖꯣꯟ ꯋꯤꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯅ ꯇꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯖꯣꯟ ꯋꯤꯛꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯗꯦꯕꯗꯥꯁꯄꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯣꯔꯛꯏ꯫ ꯗꯦꯕꯗꯥꯁꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯁꯤ ꯆꯪꯈꯤꯅꯨ, ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤ ꯁꯥꯏꯀꯣ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯖꯣꯟ ꯋꯤꯛꯁꯨ ꯇꯥꯍꯧꯏ꯫ ꯇꯣꯂꯣꯞꯅ ꯑꯩꯒꯤ ꯂꯧꯔꯒ ꯑꯩꯕꯨ ꯁꯤꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯆꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯉꯛꯏ꯫ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅꯗꯤ ꯆꯪꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯖꯣꯟ ꯋꯤꯛꯄꯨ ꯗꯦꯕꯗꯥꯁꯅ ꯀꯥꯎꯊꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯖꯣꯟ ꯋꯤꯛꯄꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯖꯣꯟ ꯋꯤꯛꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅ ꯐꯨꯕꯅꯤ, ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯖꯣꯟ ꯋꯤꯛꯄꯨ ꯗꯦꯕꯗꯥꯁꯅ ꯑꯗꯨꯃꯛ ꯐꯨꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯗꯦꯕꯗꯥꯁ ꯀꯧꯏ, ꯄꯥꯔꯕꯇꯤ ꯅꯒꯔꯗꯒꯤꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗꯅ ꯂꯥꯛꯇꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛꯀ ꯊꯦꯡꯅꯈꯤ꯫ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯗ ꯀꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯦꯕꯗꯥꯁꯀꯤ ꯃꯄꯥ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤꯅ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯔ ꯑꯗꯨ ꯗꯦꯕꯗꯥꯁꯀꯤ ꯃꯅꯥꯛꯇ ꯊꯝꯕ ꯃꯇꯝꯗ ꯃꯤꯇꯔ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯒꯠꯆꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ
सुवासनागी मपादा यामना लाप्तुना मीटर असि लैरिबनी अदुगा मीटर असि 270 हाइदुना उले कलिगुमो कामहंतारगदी मीटर असि पुंकाय कायखरगनी चाखरगनी हाइदुना हारे वहाइदुता मतमदा सुवासनागी मपासु देवदास की मनाक्ता लाई अदुगा करिनो ने हारिसिबो हाइदुना हारे मधुरगी सुवासनागी मपाना देवदासा नंबु युगा थकप्रनि हाइदुना हांगी मधुर मफम मधुर हाल तारंबा ट्रैफिक ऑफिसर अमन हारे विराट कोहली द क्रिकेट सानब्रना हंगतारगदी मधु नाते याम चादबा क्वेश्चन ओइगनी महाक्ति यू याम थकपा मिसकनी नोंबदा यू सी खरुम खरुम की चांगनी माहंगना थकलिबसि हाइदुना हारे अदुगा महाक्ति यू सी नुंगती की चांग नायना थकलबनीना चही मदा नोंमा सुती लौबगा लेत्रे हाइदुना सोहरे सोमना कनदी देवदास अमसुंग ममानबा दुना सुवासनागी मपा अदुदा अदुमायना हाइदोरकपा अदु मखोय इकायफलसु खांगबा ngamkhide तसेंगना हरबा मतमदा सुवासना मवानी से नुक्सिनरकपदा ngaaribani मरायबगना सुथीबा हाइबा तारे सुवासना सु नाकल अदुदा महाकी गाड़ी अदु तोंगलदुना ट्रैफिक अदुदा खामदुना लेबगी मिकुबदो ओरमी मतो अदुदगिदी सुवासना सु यामना साउखी मयुमदा थाइना बोतल क्यामरुमना डेकोरेट तौबी हाइबदु महांगना निसिंgai मदि ममांग थक्तजु महांगना हाइबदी देवदासना ngahaliта una wana चाबगी मोंग अदुसु निसिंgai सुवासना चंगचलक्तुना नंग यू थकपरा अंगोन अमता हाइद्रिबा करिगिनो हाइदुना हारे मसिदा देवदासना आई फजना अमता सेंगदोके हाइदुना हारे मतो अदुदा महांगना ngang वांगांग अदुदा सोर मनम अदुदा युनम यावपदगिदी सुवासना सु यामना हाइनदबा हाइबदो ओइखे सुवासना ना यामना पेंदबा अमसुंग साउनिमुग लोइना हारे मी मग लेनरिबा मरी असि थाजनबना सेमबनी कलिगुम थाजनबदु लैता तारगदी मरी दुसु लैतबनी हाइदुना हारे मरम अदुना अखोयनी सिंग असिदगी काइनरबनी हाइदुना सुवासना सु मफम मदुरगी चतखे देवदासती करी हाइगदबनो हाइबसि महा ज्ञान अमत ताहौदे सोमना कंदना नोंगालपु मतमदा जॉन विक अदु मखोई सुमांग अदु तादुना लै सिक्युरिटी क्या चंगचलक्तुना जॉन विक पु हौदे मदुना जॉन विकना नखोइदी आइगी बेडरूम दा कदौरिबनो हाइदुना चेखलकपनी मदुना नंगदी बेडरूम दा नति लैरिबसे सुमांगदनी हाइदुना हारे ngarang numidang nupa ama nangna hek poraga phubado adubu nang ngarang poraiba nupa aduna nangbu phajana tolaga chatkhre haiduna hare wahairuta matamda nupa adu kanano haiduna hangi madura security sing aduna nangna di nungti gi porakpanina akoina di madu kanano haibasi khangre haiduna hare CCTV camera yingsi haiduna hare madura numidang khudigi nangna tawliba sing adu CCTV camera da record tawtaragadi nang si natai chara roina khoina CCTV camera si numidang khudigi matpani haiduna hare हाइबदी नंगना नुमिदांग तौरिबा खुदिमा सिंग अदो पुलिसना खंके तारगदी नंगबु फिबम तारोइना अखोइना ऑफ तौबनी हाइदुना सिक्युरिटी सिंग अदुना हारे जॉन विक हाइरिबा नुपासी थकपु थकखि तारगदी नोंगालपुदा लोइना कावबनी मरम अदुना महाना आइगे युथअगा आइबु फुरमगा चखिबसिबु कनानो हाइदुना मंगदुना लैखि सोमना कंददी देवदासनी मथा यामना साबा हाइबदो ओइखि मरमदी महाना पामजरिबा महाना नुसिजरिबा नुपी अदुना मंगोंदा अदुमना खनगनी हाइबगी मतौदु उबु मतमददी महाग यामना नुवाइतबा हाइबदो ओइखे नोंगालपु मतमदा ममाना मागिदमक्ता चा पुरपै मुहुता यु पिथै मदुर मपाना मु मंगोंदा ngangi nangna ngarang 270 yowe halibadu nangdi 90 thakpuni adubu ngarang di nangna 90 ahumni nangna thaklibadu quarter dagi su hele haiduna haire nangna thakliba si nangi nasa adugi yadabi thakpani sinang kawguno haiduna mapaduna chaibani maduri machana paduna matungda muhanna tawroi handangna hanbani haiduna haire मदुना मपादुना नंगदि हंदंगना हाबनि हारगा मसी वासे लोसिंगिबा यारे अदुबु नुपी मजादुदि कमाय तौ बाहादुना हारे मदुदगिदि वहायदु ता मतमदा देवदास यामना वाखल नुवाइता बाहाबदो वैखि ममान सिंगचलक्तुना हारे हौजिति मपादुना नंग असि युथे हाबसि खंगलबनिना मखोई इमुंग मनुंगना नंगोंदा मखोई मचानुपि सि पियु हाबसि याररोय मरम अदुना नंग हौजिति नुपीदुगि वाखल अदु काउथोलो हायदुना ममादुना मचानुपादुना हारे ममानबदुना हारे नंगबु फोनसु ब्लॉक तौबिरे फेसबुक व्हाट्सएप इंस्टाग्राम पुमनमक्ता ब्लॉक तौरबनी सोशल नेटवर्क खुदिमक्तगी ब्लॉक तौरबनी हायदुना हारे मदुरी मपादुना मचानपा हारे मदुगी वानतिनि अखोइना किरिबसि नंग असि नुपीदुगी हातक्तगी देवदास ओनखिद्रा हायबगी पाखटपगिनि हारिसे हायदुना हारे मदुदगी मचानपादुना हारे इमा बाबाइदि नखोइदा हाना हायख्रबदुनि इमुंग सिदा लाकदबा मौगसिदि आइगे अपाम्ब ओइगनि अदुगा महाक सुवासना नतना एकनामता ओहेलोय हायदुना सोहारे आई सुवासना बुनुसी हायदुना महाना मपादुना हारगा युदु थक्खि सोमना कंदरी सुवासना की मयुमदा मपाना सुवासना दा US तगी नंगी दमक्ता नुपामन हाइना सिंगनबा लाके हायदुना हारे मसिद नंगी वाखलोन करी ले हायदुना मपादुना हंगी मदुर मचान पीदुसु सोमना कंदा देवदास का काइनरे हायदुना बबाना फनबा दुम तौरो हायदुना मचान पीदुना हारकपदगिदी मपासु हरावबना लोइखि
सुहासना से फिजियोथेरापिस्ट होइबनिना सन ब्लू हॉस्पिटल लगी नंबर से लौदुना फोन तौरक्लिबनि हाइदुना मतै मनाव अमना फोन तौरे मतौ अदुदगिदि सुहासना सु मतै मनाव अदुगि मनाक्ता लाई मफम मदुना लाक्पा मतमददि नुपा अदुगि खोंग असि चि हाइदुना हाले सुहासना येल ओइरा हाइदुना हाले मदुना नुपा अदुना ओइ हाले नुपीदुना येत हाले तौरिबा मोंगसिंग असि कलिनो हाइबसि सुहासना दि ममदुना लेखि तंजादुदा मतै मनाव अदुना चा थक्सि हाइदुना चाक पुथोर हाइदुना मखोइ इमुंग अदुला लावबा मतम अदुदा देवदास चा पायदुना थोलै मतौ अदुदगिदि सुहासनाबु मफम अदुदा कौलबा सिलिबा असि देवदासना नि हाइबसि सुहासनाना खंगै मतै मनाव अनि अदु इंस्टाग्राम दा डांस तौबगी वीडियो क्यामरुम नंबा मिसक अमसु ओइबनि मरम अदुना नखोइगी डांस तौबगी वीडियो अदु याना फजै लाइव ओइना अमते येनि हाइदुना हाइरे मोइसु महाकी फैन हाइबदगी मखोइना हराव मनखिदुना जगोइ सादोरे जगोइ साबा लोरबा मतुंगदा नखोइगी खोंग नाबदुदि कमाइ तौख्रे हाइदुना हंगी मदुना नुपा अदुना खोंग नाबगा लोइना फक्रे हाइदुना हाइरे वहाय अदु हालमदुना सुहासनासु सावदुना मफम मदुदि थोलै देवदासु बोबु चेंथोरक्तुना महाना सुहासनागी गाड़ी ममांग अदुदा लेप्सलतुना सुहासनाबु खामे मदुदगिदि करिनो नंगना खलिबसे हाइदुना देवदासना हंगी मदुदा सुहासनाना नंगनि अइना ख्वाइदगी मथा याम सारिबा ख्वाइदि साउनिंगलिबसे हाइदुना हाइरे मदुदा देवदासना नंगना अइसे यु थै हाइबसि खंगबनि यु थकपगी थबा असि अइना नंगोंदा लोटखिबगी वानि सोक्ता थक्ति हाइदुनादि नंगोंदा ओइदबा ngang-खिबदि लैते हाइदुना हाइरे मदुदा सुहासनाना मसिदबु करि खेनरिबगैना हाइदुना हंगी मदुदा देवदासना हाइरे कनागुंबा नुसिजबा मिसक अमगी दमक्ता असेंबा असि लोसनबा तारगदि मदु फतबा कौदे अदुबु करिगुंबा महाना ओइदबा ngang तारगदि मदु फतबनि हाइदुना हाइरे मदुदा देवदासना हाइरे अइना नंगा लोइनबा मतमदा नुंगति खुदिंगी यु अदुम थै मदुदा अइना नंगोंदा करन ताबा यावख्रबरा अइना आइगी लिमिट क्रॉस तौदुना नंगोंदा नतबा लमचा चतपा यावख्रबरा हाइदुना हंगी आइगी हैबिट असि फतबा तारगसु आइगी कैरेक्टरदि फतबा ओइदबनि हाइदुना हाइरे मदुदा सुहासनाना हाइरे नंगी कैरेक्टर अदुनि फत्रिबसि नंग आइसे कलम मिसकनो हाइबसु खंगनिबनि आइगी इमुंग मनुंगना कलि पामी पामदे हाइबसु नंग खंगनिबनि अखोइ इमुंग मनुंगदा तौनरिबा मोंग असिसु खंगनिबनि मदु मक्तदा नंगना असुमना यु थक्तुना आइगा लोइना सि हाइबसि कलमना हारिबनो हाइदुना हंगी नंगी कैरेक्टर असि यामना फतबा कैरेक्टर नि हाइदुना हाइरे नंगदि चीटर नि हाइदुना सुहासनाना देवदास थीने चेरे वहाइनुता मतम सुहासनादा देवदासना आइगी प्रॉब्लम से करिनो हाइबदि ताबि खोदना हाइदुना हाइरे मदुदा सुहासनाना तारोइ हाइदुना हाइरे महाना मखा तारे यु थकपा यु यामना थकपा मीगी माकी एक्सक्यूज अमसुंग रीजन दि मखल मखल चाम चाम पीबा याय मरम मदुना नंगना पिरक्तुरिबा रीजन अदुदि आई पामदे संसार सिदा नुसिनरिबा मी खुदिमक सिंग असि मागी नुसिनजबा मी सिंग अदुदा अरोन अथोप अमता थमदबनि नंगा मुहन लोइनबगी मथौ ताद्रे हाइदुना सुहासनासु मफम मदुदगी चटखे सोमना कंदना सिन अमदना जॉन विक अदु चर्चता लाक्तुना आइबु ngana नुमिदांग फुबिरमिबसि कनानो हाइदुना महांगना लाइदो खुलमदुना हंगजदुना लेरमी तंजादुदा चर्च अदुगी फादर अदु थोले फादर अदुदा आइएसि ईश्वरना थारकपा ईश्वर गुमलबनि मरमदुना नखोइगी प्रॉब्लम सिंग असि आइना सॉल्व तौगनि हाइदुना हाइरे वहाइदु ताबदि जॉन विकसु फादर अदुगी मनाता चंगसिलदुना कन्फेस तौ हौरे हाइबदि ngana नुमिदांग असि कनागुम मिसक अमना आइगी यु थअगा आइबु तपताना फुरा चखरे माकी मसक असि काउखरे हाइदुना हाइरे माकी मसक असि अमुत निंगहनबियु हाइदुना माना फादर दु रहांगी मदुदगी फादर अदुना करिगुम नहाना माकी मसक असि निंगसिंग पाम तारगदि मेडिटेशन तौ हाइदुना हाइरे मेडिटेशन तौ बनतना उपाय अमत लेति हाइदुना हाइरे वहाइदु ता मतंदा जॉन विकसु यामना हराउना मेडिटेशन तौरani हाइदुना मयुमदा हलै मयुमदा हलपा मतमददि मफम अदुना महाकी मीसिंग अदुना महाकी ममाइदा लेरिबा दाग अदु उख्रनि हाइदुना महाक रोचबनि अदुबो मिसेलदा उबदगिदि नंगबु कनाना फुबिरिबनो महापु हातोगे हाइदुना हाइरे मदुला जॉन विकना हातरुबे मी असि कनानो अइ मसक खंगदे महाकी मसक असि अइ अमत निसिंग मंगमद्रे हाइदुना हाइरे वहाइरुता मतंदा महाकी मीसिंग अदुनि यामना ngakpa हाइबदु ओइखि अदुदि करि तौसिगे हाइदुना महाकी मीसिंग अदुना हंगी अलु इतारगदि अइ मेडिटेशन तौगे हाइदुना जॉन विकना हाइरे जॉन विकना मेडिटेशन तौबो मतमददि साउथ की फिल्म स्टार सिंग हाइबदि एक्शन हीरो सिंग अदु निसिंगै माना महाकी मीसिंग अदुदा हीरो सिंग अदु उइ हाइबा मतमदा मखोइदि थबक यामना चिनबा मिनी मरम मदुना नंगोंदा लाक्लगा कमाइनाबु फुरमदिनो हाइदुना हाइरे सोमनाकंददि सुहासनाई मपासु चिरंजीवी की फिल्म अमा येंगदुना लेबनि चिरंजीवी की फिल्म अदुदा चिरंजीवी सी यु यामना ngawbu mi masai माना चाक तोकपा लोइरगा माना खुद हाम चपा मतमदा हामगदबा खुदना हामददना हामोइदबा खुदना हामबगी मोंग उबा मतमदा मपान हाइरक्लिबा असि
Chiranjeevi asidi machinani mahakna mega star oiribasi mahakna misingda yu thakchaba taragasu yu thai haibagi mawong asi utte mahakna afaba mawongdani ulibasi mahakki character asi yamna phajai haiduna hare wahaidu ta matunda mamang thakta Devdasna Suhasanada mahakki character di phabani haibadu nishingai Suhasana su Devdasna thabak tori mafam adura lai mafam adura lakpa matamda wine shop aduda Devdas pot yondun leibai mawong ubu matamda madi wine shop ta pot yoli malini haiduna Suhasana na khangki maram aduna mahakna Devdas ta video call tawu matamda Devdas ki maningda leiriba bottle sing adu ubu matamda nangi yu bottle sing adu kadawribuno haiduna hangi maduda Devdas su poster ni haiduna hajale maduri huran ba pharaga haiduna Suhasana na aina nangna thabak tori mafam aduna lakte nang mafam asida yam thuna la o haiduna hare upai lero haiduna Devdas su yu yongpham da lei yu ngakni haiduna hare madudagi di Suhasana na adu taragadi yu yomba dukan adudagi amta tholo haiduna hare madudagi Suhasana gi manakta Devdas su sangchelai aiga thabak ama chaminarusi haiduna Suhasana na Devdas pu puduna lai kari thabak no haiduna Suhasana na Devdas hanjan hangi maduda Devdas ta Suhasana na aina nang rep tawgadab nati haiduna mak pu puduna lai lambi da sumasum lakpu matamda mamang thakta yu yansanba yole haibagi khanakhiba nupa aduna Devdas pu uruba matamda laman khumningki maram aduna Devdas amasung Suhasana na chatliba mafam aduna makhoisu inare adubu lambi da gari amana thaijalakpadagidi makhoisu gari du khamdaba yadadana khamkhre mataw adudagidi Suhasana amasung Devdas su mafam adudagi lamna chatkhiba haibdo oikhi asum lakpadagidi Suhasana na Devdas pu rehabilitation center amda pore mafam aduna mahana Devdas su porakliba si yu thado hanabagi damata porakhibani maduri Devdas na karigino haiduna hangi madura Suhasana na pumna masi thokraba matungda aina nangu mafam asida poraktuna nangbu semdokko pamlibani maram maduna aina nangasi kayam nungsiramgadagi haibdu naha khallu haiduna hare nungsinaba taragadi amana pamdaba thabadu amana tawroidabani maram maduna aikhoigi punsi asi haibadi future asi yamna afaba ma oinabaidamagta aina haiba yaw haiduna Suhasana na Devdas hare aina thajai maduri nangna masigi hainabise soidana thadokhrigani haiduna hare maduna Devdas na Suhasana da aina haribasi amutadi tabi ko haiduna hare tasena harba mutamba Devdas na mahaki problem ado haige tawbani madura Suhasana na hare aikoi sahi kumnga khatangairi sahi yamna wale sahi matang asidadi aikoina tawge haiba khudima si lepa ngambani haiduna hare Suhasana su aina minini gi matungda laklagi haiduna mafam maduragi chatkhi maduragi di Devdas ki class hore mafam madura yu ngawa kya marum training piduna laibani Devdas si yu thakpagi certificate su phanglabani haiduna mahana mayam da harakpa mikubadura mayam su adugumba certificate adubu kai phangge ai paisa mayam pirasu laijage haibasu yawi nupa aduna harakliba si mafam masira lakhiba mi khudimak loina yu thadokpa ngami khudam moina ai mi makauge haiduna mahana mi makawi misaga du mafam masira lakpadagi yu thadokhrabani haiduna hare maduna nupa aduna ai yu thadokpa nate mafam masidagi chakraba matungda numit 35 gi matungda nangna aibu yu helangani haibani adubu ai yu adumak thai maram maduna aigi paisa hanto haiduna hare maduda nupa aduna harakliba sina aigi mafam masira laklaga nangna yu helba ngamdega haibasidi oidaba walini maram maduna nangna paisa pambagi damakta haibadi paisa hanto haningbai damakta hajanbo orangmani haiduna hare adu itaragadi check taruga yengo haiduna rehabilitation center adugi owner aduna hare owner aduna mahaki mi ko aduna yu lili mak poro haiduna hare yu adu poroktuna nupa aduna garagara thakchanghiba matawdu uba matamda mafam madura leiriba mi sing adudi khubak khore matawdu dagidi nupa aduna mafam madudagi nupa adu puthoko haiduna puthohankhi madurigi Devdas hawlatuna hare nakhogi center sida leiba mi sing asi yu loina thado halena hare adubu nupa asi laktuna yu thaktuna chakhrabani na aikoi nangonda thajadre maram maduna aikoi paisa handokpiro haiduna hare madudagi di nupa adusu paisa mangba tare haiduna Devdas amasung mahaki mi sing adubu loina hojelaga phuna baidamukta honabani adubu makoibu Devdas na oina loina phudatuna center asigi banner asi change tawtho adugu mafam asida amu hana uhonganu haiduna mahak mafam madurigi lakhi Suhasana gi mapa laktuna mamada US gi nupa do laktore haina singnarasi haiduna hare wahaiduta matamna somlakandadi Suhasana su Devdas pu rehabilitation center thamamaga gyan tahaladabani khanjaribani na mahana lohomadu yaningde haibagi mawong adu ulakpadagidi mapa aduna sawaduna hare mama apa singna macha singda piriba fidam ase nupsinaba amasung breakup tawnabai damata pibanate afaba thaba ama tawtaragadi akoina su harau jagadabani
फरेने वाम ता हंगेने नंग देवदास पु रिहेबिलिटेशन सेंटर दा पुदुना चलिबा नत्रा हाइदुना हंगी मदुर मचान पीदसु होय हाइदुना हरे मपादुना हरे ऐसे मपा खक्त नते पुलिस ऑफिसर अमसु ओइरेबने मपादना वा महाय मागी नुसिनाबा नुपादना वा महाय करिनो मसिबु हाइदुना हंगी ट्रैफिक सिग्नल दा करिगुंबा साइड खुदिमा असि ग्रीन लोइना पी तारगदी एक्सीडेंट थोकपा सि मसाना ताबने मपा खुदिमगना मचानुपीसिंग असि महाकी तौदबा याद्रबा मथौदांगनि हाइदुना खंजबने हाइबदि मखोइसिंग असि लुहोंबीबा हाइबसि मथौदांगनि हाइदुना खलिबने अदुबो अखोइना नोंगमुता अखोइगी पोलुमने हाइदुना नखोइसि खनखिबा लेते अदुगा अइना पाखलिबसि अदोमसे अइंगोंदा पोलुम ओरकद्रा हाइबगी चिंगनबा सिनि हाइदुना हरे मरम अदुना मसिगी पोलुम असे थांदनबगिदमुता अइ नंगबु लुहोंग थोकबिरनि हाइदुना हरे वहाइदुता मतमदा सुवासना दि मफम अदुले कप्तुना चतखि सोमना कनदी जॉन विक तुसु अचिकपु मफम थीलिबनि हाइदुना मीना मपान थोकफम नंबर 2 तोकफमगा येंगद मकै मागी मेडिटेशन तौरिबनि हाइदुना तौदुना लै मागी मिसिंग अदुना महापु गाइबा मतमदा इसिंग खौरांगे हाइदुना इसिंग थक्के तौबा मतमदा इसिंग अदु पाइरुबददी मखोंग हामबगी चामनबु इसिंग ओइदुना लेरमे मदुदगी जॉन विकसु आइबु फुरमीबा मिसक अदु कनानो खंगले माकी ममिंग असि देवदास कौई पार्वती नगर लैनि चलसि लाओ हाइदुना माकी मिसिंग अदु पुदुना लै मफम मदुर लाकु मतमददी देवदास हाइरिबा नुपासि अखोइदा ममांगना फुरक्खिबा नुपादु ओइरमगनि पार्वती नगर गसु पल्ली हाइदुना हरे मदुर नुपा अमना हाइरक्लिबासिना लैकाय असि यामना चावबनि ममिंग मथा मानबसु ओइरमबा याय हाइदुना हरे मदुदगी जॉन विकना देवदास की मयुमदा चंगलुबा मतमददी देवदासना जॉन विकपु फुरदुना मयुम अदुलगी तांथोरे महांगना हंजरिबसि अइबु करिगिदमक्ता फुबिरिबनो हाइदुना हंगी अदुबु देवदासु करिमता खुमदबिदा महांगना जॉन विकपु तपताना फुदलदुना मफम अदुलगी थादोखि मकोइसु फुबा हेममदगी मफम अदुदगी चेना खांबा ngamdabadagi चेनखिबा हाइबदु ओइखि तंजा अदु दाव यादबा हाइगद्रा मफम अदुदा सुवासना सुलाई देवदासना साउमनखिदुना यु थागतुना थलिङै मिकुबदुदा सुवासनाना चंगचिलक्तुना उखिबा हाइबदु ओइखि सुवासनाना देवदास की मनाक्ता लाक्लिबासिदि मपाना महाकिदमुक्ता नुपा अमा हाइना सिंगनारे हाइबसि तंबा लाक्पनि मरम अदुना कई तौसिगे कमदौसिगे हाइदुना खनबा लाक्पदुदा मांगना यु थक्तुना लेरमबगी मोंग अदु उबा मतमदा सुवासनादि यामना साउनिंगबा हाइबदु ओइखि देवदासना वांगागे तौबा मतमदा सुवासनाना वामता ngaकनु हाइदुना मांगना देवदासबु वांगांखिदे मदुदगी सुवासनाना मखातारे करिगुम मिसक अमगा नुसिनबा तारगदी महाका हिंगिनबा खक्ता नते दरकार ओरिबसि महाकिदमक्ता कथोनबसु खर तमगदबनि अदुबु अइनदि नंगोंदा यु थक्पसि खक्तंग तोपियो हाइदुना हाइबनि मसि फावबु ngमोइदबरा हाइदुना सुवासनाना देवदासता हंगै नंगना अइगिदमक्ता यु फावबा थादोकपा ngमदबसिना तागलिबसिदि अइबु क्याम नुसिगे हाइबसि मसान ताक्चरबनि हाइदुना हरे मदु देवदासना मदु नति हाइदुना हरे मदुरी सुवासनाना मखातारे नंगना अइंगोंदा ओइदबदा ngaदुना लाखिबनि अहानबा नुमितसु नंगना नंगी नमा नाइ हाइदुना अइंगोंदा हाइजिनखिबनि नुमित अदुदा नंग काइनरमदि यामना फगदबनि हाइदुना हरे मदुदा नंगना अइंगोंदा ओइदबा ngaखिबदु नंगना अइंगोंदा नुसिबा खरा यावबनि हाइदुना खंजखिबनि मसिदा नत्रा नंगना यु योंबा दुकान अदुदा थबक तौवे हाइबसिसु नंगना अइंगोंदा लोटखिबनि नंग अइंगोंदा ओइदबा क्या ngaखिकनि हाइदुना सुवासनाना हरे सोमना कंदरी देवदासदि मथंदना कपचबा नत्रा उपाय लेखिदे सुवासनाना देवदासपु सेंदोंनबगी मतम फाव पिबिखिदे मसिदा मरक थन्ना पाखंग लैसासिंगदा वाफम अमदंग थमजगे मदुदि नुसिनबा मतमदा थाजनबनि थाजनबा सिकाय तारगदिने अमु हन्ना समजनबा यादबनि अदुगा करिगुम मरी म कायगदबो ओइतारगदि महापु सेंदोंनबगी तंजा अमदि पिबियो ब्लॉक तौसंदुना पाव फाउनद्रगा सेंदोकदब नते तसिंग तसिंगना कायनरगेना लेबलगदि खंग्रे अदु नुसिबा थमोइद खरा लैतारगदि पाव फाउनब होनबियो करिगुम पाव फाउनब ngमहौदु तारगदि पोलोय सेलकांदा नत्रगना कोय सेलकांदा सेंदोंनबदि याब नतेदो मदुदगी सुवासनाना मखातारे अइना नंगबु चेंज तौबा पामखिबनि मदु अइगी अरानबा तारे अदुगा अइना नंगबुदि थमोइ सेंना नुसिखिबनि हाइदुना सुवासनाना देवदासता हाइरे तौबतबु नंगनदि अइंगोंदा ओइदबदा ngaंखिदुना अइबु नमथाक अदमक तौखिबनि हाइदुना सुवासनाना कप्तुना हाइरे सुवासना सु मफम अदुदगी देवदासता आई हेट यु हरमदुना मफम अदुदगी कपलदुना चतखि सोमना कंदना सिन अमदना जॉन विक अदो फादर अदुगी मनाक्ता लाक्तुना अइ महाक उनबा चलुरे अदुबु महाना अइबु तपताना फुरे करिगी फुरिबुनो हाइदुना हंगतारगसु अमता खुमदबिदा अदुमक फुदुना लै हाइदुना महाना फादर अदु तमे मदुला फादर अदुना अदु तरगदि महाकी मसक अदु मुन्ना निंगसिंगु अदुगा मेडिटेशन तौ मरम खंगकनी हाइदुना हाइरे मतौ वसुमना जॉन विकसु महाकी अकोइबदा देवदास की फोटो सिंग अदु थमलदुना मेडिटेशन तौ हौरे
ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯁꯤ ꯖꯣꯟ ꯋꯤꯛꯀ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ꯫ ꯃꯗꯨꯗ ꯖꯣꯟ ꯋꯤꯛꯅ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯆꯥ ꯃꯥꯜꯂꯤ, ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯗꯨꯗ ꯗꯦꯕꯗꯥꯁꯅ ꯋꯥꯏꯟ ꯁꯣꯞꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯅꯪꯅ ꯋꯥꯏꯟ ꯁꯣꯞꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯤꯁꯤꯕꯨ, ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯗꯨꯗ ꯗꯦꯕꯗꯥꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ MBA ꯐꯥꯏꯅꯥꯟꯁꯇ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯑꯣꯊꯣꯔꯥꯏꯖ ꯗ꯭ꯔꯤꯡꯀꯔꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯇꯤ ꯍꯦꯟꯅ ꯉꯛꯄ ꯑꯣꯏꯈꯤ꯫ ꯅꯨꯡꯇꯤꯒꯤ 90 ml ꯑꯁꯤ 3ꯂꯛ ꯊꯛꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯛꯇ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯖꯣꯟ ꯋꯤꯛꯅ ꯍꯪꯉꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯅ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨ ꯖꯣꯟ ꯋꯤꯛꯇ ꯂꯣꯏꯅ ꯇꯝꯊꯣꯛꯏ꯫ ꯃꯗꯨꯗꯤ ꯖꯣꯟ ꯋꯤꯛꯅ ꯅꯪꯒꯤ ꯂꯥꯏꯅꯥ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤ ꯂꯥꯏꯅꯥ ꯇꯥꯏꯌꯦ, ꯄꯨꯔꯥ ꯀꯤꯛ ꯑꯦꯁ ꯗꯤꯖꯤꯁ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯗꯦꯕꯗꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ, ꯌꯨꯝ ꯑꯁꯤ ꯌꯥꯝꯅꯗꯤ ꯆꯥꯎꯏ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯖꯣꯟ ꯋꯤꯛꯅ ꯀꯣꯏꯅꯕ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯁꯤ ꯑꯃ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯕꯗꯥꯁꯀꯤ ꯐꯣꯟꯗ ꯁꯨꯋꯥꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨ ꯖꯣꯟ ꯋꯤꯛꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯦꯕꯗꯥꯁꯁꯨ ꯍꯣꯏ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯃꯍꯥꯛꯅ ꯖꯣꯟ ꯋꯤꯛꯇ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯨꯕꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯖꯣꯟ ꯋꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯅ ꯖꯣꯟ ꯋꯤꯛꯄꯨ ꯃꯊꯛꯇꯒꯤ ꯀꯥꯎꯊꯔꯛꯇꯨꯅ ꯐꯨꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟ ꯋꯤꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯇꯣꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯗꯨꯅ ꯖꯣꯟ ꯋꯤꯛꯅ ꯌꯦꯡꯕꯗꯒꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯂꯦ, ꯑꯩꯅ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯖꯣꯟ ꯋꯤꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯁꯥꯏꯀꯣꯅꯤ, ꯉꯥꯎꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯋꯥꯁꯅꯥꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕꯅꯤ ꯍꯥꯏꯕ NRI ꯅꯨꯄꯥꯗꯨ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯁꯨꯋꯥꯁꯅꯥꯒ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯕꯗꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯗꯦꯕꯗꯥꯁꯄꯨ ꯃꯈꯣꯏꯅ ꯑꯔꯥꯞꯄ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ꯫ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ꯫ ꯁꯨꯋꯥꯁꯅꯥꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯁꯨ ꯌꯨ ꯄꯨꯊꯣꯛꯇꯨꯅ ꯊꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ꯫ NRI ꯅꯨꯄꯥꯗꯨꯅ ꯁꯨꯋꯥꯁꯅꯥꯕꯨ ꯂꯦꯞꯈꯠꯂꯨ, ꯆꯠꯂꯨ, ꯀꯣꯟꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯋꯥꯁꯅꯥꯁꯨ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯦꯕꯗꯥꯁꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯁꯥꯎꯔꯗꯨꯅ ꯅꯪꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥꯖꯤꯜꯂꯗꯨꯅ ꯐꯨꯍꯜꯂꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯦꯕꯗꯥꯁꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯅꯪꯅ ꯐꯨꯕꯗꯨꯅ ꯀꯣꯛꯀꯗꯕ ꯅꯠꯇꯦ, ꯑꯩꯕꯨ ꯍꯥꯠꯂ ꯃꯇꯨꯡꯗ ꯀꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯦꯕꯗꯥꯁꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯋꯥꯁꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯅ ꯁꯨꯋꯥꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯀꯞꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯤ, ꯌꯨ ꯉꯥꯎꯕ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯅꯤ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯤ꯫ ꯁꯨꯋꯥꯁꯅꯥꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯗꯦꯕꯗꯥꯁꯅ ꯍꯥꯏꯔꯛꯏ, ꯁꯨꯋꯥꯁꯅꯥ ꯑꯁꯤ ꯑꯩꯒꯤꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟ ꯇꯥꯔꯒꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯋꯥꯁꯅꯥꯁꯨ ꯃꯄꯥꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯉꯥꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯦꯕꯗꯥꯁꯄꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯥꯏꯗꯣꯜꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯥꯏꯗꯣꯜ ꯑꯣꯏꯔꯤꯕ ꯃꯄꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯎ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯃꯒꯤ ꯃꯊꯧꯗꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯖꯕꯗꯤ ꯂꯩ꯫ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯂꯤ, ꯑꯗꯨꯒ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝꯅ ꯄꯣꯔꯣꯛ ꯆꯥꯛꯄ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯕꯅꯤ꯫ ꯗꯦꯕꯗꯥꯁꯅ ꯁꯨꯋꯥꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯁꯨꯋꯥꯁꯅꯥ ꯑꯃꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯃꯆꯦ ꯀꯧꯊꯣꯛꯄ ꯆꯪꯕ ꯃꯇꯝꯗ ꯃꯆꯦ ꯑꯗꯨꯗꯤ ꯒꯦꯠꯀꯤ ꯃꯔꯨꯝꯗ ꯂꯩꯔꯗꯨꯅ ꯃꯍꯥꯛꯀ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯏ꯫ ꯗꯦꯕꯗꯥꯁꯁꯨ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯌꯨ ꯊꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯍꯥꯛ ꯌꯨ ꯊꯛꯇꯕꯗꯒꯤ ꯃꯍꯥꯛ ꯂꯦꯛꯊꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥ ꯃꯄꯥꯅ ꯌꯨ ꯄꯤꯊꯛꯅꯕ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯌꯨ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯊꯟꯗ ꯂꯦꯟꯖꯔꯗꯨꯅ ꯁꯤꯖꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯨ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯗꯗꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯌꯨ ꯊꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯌꯨ ꯊꯛꯑꯕꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯍꯤꯡꯗꯣꯔꯤꯕꯅꯤꯅ ꯃꯃꯥꯅ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛꯇꯕ ꯇꯥꯔꯒꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫
ꯖꯣꯟ ꯋꯤꯛꯁꯨ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯍꯥꯁꯅꯥꯒꯤ ꯃꯌꯨꯝꯗ ꯁꯨꯍꯥꯁꯅꯥ ꯍꯥꯏꯅꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯕꯨ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯖꯣꯟ ꯋꯤꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯕꯣꯁꯇ ꯑꯁꯨꯝꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯁꯥꯔꯤ ꯇꯥꯈꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯖꯣꯟ ꯋꯤꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯛꯊꯛ ꯅꯤꯛꯈꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯏꯃꯨꯡ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯦ ꯅꯪꯁꯨ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯜꯕꯦꯜ ꯈꯤꯡꯉꯤ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯁꯨ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯊꯣꯛꯂꯛꯏ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯂꯥꯛꯇꯨꯅ ꯗꯦꯕꯗꯥꯁꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯨꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯃꯔꯩ ꯌꯦꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯅ ꯀꯔꯤꯝꯇ ꯂꯥꯟꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯖꯣꯟ ꯋꯤꯛꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨꯗꯤ ꯐꯥꯗꯨꯅ ꯄꯣꯔꯛꯑꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯦꯁꯇ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯣꯟ ꯋꯤꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯄꯨꯡ 2 ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯝꯃꯨ ꯀꯔꯝꯕ ꯀꯦꯁ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯪꯖꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯥꯛꯂꯤꯕꯁꯤ ꯗꯦꯕꯗꯥꯁ ꯑꯁꯤ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯔꯛꯇꯣꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯐꯥꯖꯈ꯭ꯔꯖꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯗꯦꯕꯗꯥꯁꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯤꯗ ꯐꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯕꯗꯥꯁꯄꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯉꯥꯏꯍꯟꯗꯨꯅ ꯊꯝꯃꯤ ꯗꯦꯕꯗꯥꯁꯀꯤ ꯌꯨ ꯊꯛꯄ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯦꯜꯂꯛꯏ ꯗꯦꯕꯗꯥꯁꯀꯤ ꯃꯄꯥꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯁꯨꯄꯦꯔꯤꯌꯔ ꯑꯣꯐꯤꯁꯥꯔꯔ ꯅꯪꯅ ꯍꯪꯉꯒ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯕꯗꯥꯁꯁꯨ ꯌꯨ ꯊꯛꯂꯛꯇꯕꯗꯒꯤꯗꯤ ꯃꯁꯥꯗꯨ ꯑꯋꯥꯕ ꯑꯃꯁꯨꯡ ꯍꯨꯃꯥꯡ ꯇꯥꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯌꯨ ꯂꯧꯕ ꯆꯠꯈꯤ ꯌꯨ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯤꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯨ ꯄꯨꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯗ꯭ꯔꯪꯀꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯌꯨ ꯊꯛꯇ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯑꯩ ꯂꯩꯅ ꯄꯨꯂꯤꯁꯇꯕꯨ ꯀꯔꯤꯒꯤ ꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯐꯨꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯁꯨ ꯁꯥꯎꯔꯛꯏ ꯗꯦꯕꯗꯥꯁꯅ ꯃꯄꯥꯅ ꯄꯨꯔꯛꯂꯤꯕ ꯌꯨ ꯑꯗꯨ ꯊꯛꯂꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯦꯕꯗꯥꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯗꯦꯕꯗꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯗꯦꯕꯗꯥꯁꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯐꯨꯊꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯄꯨꯂꯤꯁꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯟꯕꯗꯒꯤ ꯗꯦꯕꯗꯥꯁꯄꯨ ꯐꯥꯖꯤꯜꯂꯗꯨꯅ ꯂꯣꯀꯞꯇ ꯄꯨꯟꯁꯤꯜꯂꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯞ ꯇꯥꯅ ꯗꯦꯕꯗꯥꯁꯄꯨ ꯐꯨꯊꯔꯛꯏ ꯃꯄꯥꯅꯗꯤ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯣꯟ ꯋꯤꯛꯇ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛꯁꯤ FIR ꯄꯥꯟꯁꯤꯜꯂꯒꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨꯁꯨ ꯇꯝꯊꯤꯅ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯣꯟ ꯋꯤꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯃꯤꯅꯥ ꯑꯁꯤ ꯀꯌꯥꯝ ꯂꯩꯕꯅꯣꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯦꯕꯗꯥꯁꯁꯨ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯑꯣꯛꯇꯣꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯣꯔꯛꯏ ꯗꯦꯕꯗꯥꯁꯅ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯍꯥꯁꯅꯥꯒꯁꯨ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯁꯨꯍꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁ ꯑꯁꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯖꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥꯅ ꯗꯦꯕꯗꯥꯁ ꯑꯁꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯋꯥꯖꯗꯨꯅ ꯂꯩꯈꯤ ꯁꯨꯍꯥꯁꯅꯥꯁꯨ ꯃꯁꯛ ꯑꯣꯜꯂꯗꯨꯅ ꯇꯠꯇꯅ ꯗꯦꯕꯗꯥꯁ ꯎꯅꯕ ꯂꯥꯛꯏ ꯗꯦꯕꯗꯥꯁ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯗꯦꯕꯗꯥꯁꯅꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯍꯥꯁꯅꯥꯔ ꯍꯥꯏꯗꯨꯅꯗꯤ ꯆꯤꯡꯅꯖꯕꯅꯤ ꯅꯣꯡꯃꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯁꯨꯍꯥꯁꯅꯥꯗ ꯅꯪꯅ ꯗꯦꯕꯗꯥꯁ ꯑꯁꯤ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯇꯣꯏꯅ ꯃꯍꯥꯛꯄꯨ ꯑꯦꯚꯣꯏꯗ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯍꯥꯁꯅꯥꯁꯨ ꯀꯞꯂꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯦꯕꯗꯥꯁꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯅꯀꯨꯕꯣ ꯑꯗꯨꯅ ꯅꯪꯕꯨ ꯄꯨꯂꯤꯁ ꯏꯟꯁꯤꯟꯗꯨꯅ ꯄꯨꯂꯤꯁ ꯇꯥꯛꯁꯤꯟꯗꯨꯅ ꯅꯪꯕꯨ ꯐꯨꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯄꯨꯟꯕ ꯐꯪꯁꯟ ꯑꯃꯗ ꯂꯥꯛꯏ ꯐꯪꯁꯟ ꯑꯗꯨꯗ ꯖꯣꯟ ꯋꯤꯛꯄꯨꯁꯨ ꯕꯥꯇꯣꯟ ꯇꯧꯏ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯄ꯭ꯔꯖꯥ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯠ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯋꯥꯕ ꯅꯪꯈ꯭ꯔꯕ ꯃꯤ ꯀꯌꯥꯒꯤ ꯄꯩꯁꯥ ꯀꯌꯥꯃꯔꯨꯝ ꯗꯣꯅꯦꯠ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯂꯗꯨꯅ ꯑꯦꯋꯥꯔꯗꯀꯁꯨ ꯄꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯩ
ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛ ꯑꯁꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯈꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯦꯅꯥꯎꯟꯁꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯁꯨꯅꯥꯀꯔ ꯔꯥꯎ ꯍꯥꯏꯕꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯁꯃꯥꯖꯀꯤꯗꯃꯛꯇ ꯈꯟꯕ ꯃꯤꯁꯛꯅꯤ ꯄꯥꯝꯕꯤ ꯑꯃ ꯀꯛꯊꯠ ꯇꯥꯔꯒꯗꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯔꯤꯕꯅꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯋꯥꯔꯗ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯋꯥꯔꯗ ꯑꯗꯨꯁꯨ ꯖꯣꯟ ꯋꯤꯛꯀꯤ ꯃꯈꯨꯠꯇꯒꯤ ꯄꯤꯍꯜꯂꯤ ꯃꯗꯨꯗꯒꯤ ꯖꯣꯟ ꯋꯤꯛꯅ ꯃꯍꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 10 ꯑꯁꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯁꯨꯅꯥꯀꯔ ꯔꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯨꯅꯥꯀꯔ ꯔꯥꯎ ꯍꯥꯏꯕꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯄꯥꯝꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯋꯥꯔꯗ ꯑꯗꯨ ꯄꯤꯈꯤ ꯉꯁꯤ ꯄꯤꯔꯤꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯖꯣꯟ ꯋꯤꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟ ꯋꯤꯛ ꯁꯨꯍꯥꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯨꯍꯥꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟ ꯋꯤꯛꯄꯨ ꯍꯥꯟꯅ ꯐꯨꯔꯒ ꯇꯥꯟꯕ ꯑꯗꯨꯒꯨꯝꯅ ꯇꯥꯟꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯖꯣꯟ ꯋꯤꯛꯄꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟ ꯋꯤꯛꯅ ꯋꯥꯔꯤ ꯑꯁꯤ ꯁꯝꯖꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯍꯥꯁꯅꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯁꯨꯍꯥꯁꯅꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯖꯣꯟ ꯋꯤꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯖꯣꯟ ꯋꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯤ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯁꯨꯔꯤ ꯌꯥꯝ ꯋꯥꯔꯨꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯌꯨ ꯈꯔ ꯊꯛꯄꯗꯨ ꯈꯛꯇ ꯑꯗꯣꯝꯅ ꯎꯕꯤ ꯂꯩꯔꯦ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯌꯨ ꯊꯛꯄ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯌꯨ ꯊꯥꯗꯣꯛ ꯍꯥꯏꯕꯁꯨ ꯊꯥꯗꯣꯛꯆꯒꯦ ꯁꯨꯍꯥꯁꯅꯥꯒꯤꯗꯃꯛꯇ ꯑꯩ ꯌꯨ ꯊꯥꯗꯣꯛ ꯍꯥꯏꯕꯁꯨ ꯊꯥꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯛꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯨꯍꯥꯁꯅꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯃꯤꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯃꯍꯥꯛꯁꯨ ꯑꯗꯣꯝꯗꯧꯅ ꯊꯕꯛ ꯑꯐꯕ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯔꯤ ꯁꯨꯍꯥꯁꯅꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯕꯣꯔ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯂꯩꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯟ ꯋꯤꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯁꯨꯍꯥꯁꯅꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯗꯦꯕꯗꯥꯁ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯣꯟ ꯋꯤꯛꯅ ꯀꯔꯤꯅꯣ ꯗꯦꯕꯗꯥꯁꯇ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯝꯊꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟ ꯋꯤꯛꯅ ꯌꯥꯝꯅ ꯐꯖꯕ ꯂꯣꯟꯗꯥꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯦꯕꯗꯥꯁ ꯅꯨꯡꯁꯤ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯆꯥꯟꯁ ꯑꯃꯠꯇꯗꯤ ꯄꯤꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯆꯥꯟꯁꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯖꯣꯟ ꯋꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨ ꯑꯁꯤ ꯍꯦꯕꯤꯠ ꯑꯣꯏꯅ ꯊꯛꯄꯅꯤ ꯑꯦꯗꯤꯛ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯗꯦꯕꯗꯥꯁꯇꯤ ꯑꯦꯗꯤꯛ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯣꯡꯃꯈꯛ ꯌꯨ ꯊꯛꯇꯕꯤꯗ ꯂꯩꯕ ꯉꯝ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯗꯦꯕꯗꯥꯁꯇ ꯊꯥꯖꯈꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯥꯕꯤꯌꯨ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯊꯛꯑꯣꯏ ꯃꯥꯁꯨ ꯊꯛꯑꯣꯏ ꯑꯗꯨꯒ ꯌꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯗꯦꯕꯗꯥꯁꯇ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯀꯧꯏ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯗꯥꯁꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯗꯨ ꯊꯝꯃꯤ ꯅꯣꯡꯃꯗꯤ ꯅꯪ ꯑꯩ ꯌꯨ ꯊꯛꯃꯤꯟꯅꯒꯨꯝꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯨ ꯊꯛ ꯇꯥꯔꯒꯗꯤ ꯌꯨ ꯊꯛꯄ ꯃꯤꯗꯨꯅ ꯃꯥꯏꯊꯤꯕ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯌꯨ ꯊꯛꯇꯕ ꯃꯤ ꯑꯗꯨꯅ ꯁꯨꯍꯥꯁꯅꯥ ꯑꯁꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯗꯦꯕꯗꯥꯁꯇꯤ ꯖꯣꯟ ꯋꯤꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯏ ꯃꯥ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟꯒ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯥꯖꯕꯤ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒ ꯂꯨꯍꯣꯡꯕꯤꯌꯨ ꯃꯗꯨ ꯅꯠꯇꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯀꯧꯔꯒ ꯁꯨꯃꯥꯏꯅ ꯀꯟꯗꯤꯁꯟ ꯊꯝꯕꯤꯔꯝꯒꯅꯨ ꯍꯥꯏꯗꯨꯅ ꯗꯦꯕꯗꯥꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯁꯨꯍꯥꯁꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯍꯨꯟꯇꯣꯛꯑꯝꯕ ꯂꯟ ꯊꯨꯝ ꯍꯨꯟꯇꯣꯛꯑꯝꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕꯁꯨ ꯊꯦꯡꯅꯔꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯌꯨ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯁꯨꯍꯥꯁꯅꯥꯗ ꯍꯪꯉꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯗꯦꯕꯗꯥꯁꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯍꯥꯁꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯨꯍꯥꯁꯅꯥꯁꯨ ꯗꯦꯕꯗꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯪ ꯑꯁꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯌꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨ ꯊꯛꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥ ꯑꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯟꯖꯧ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯃꯛꯇꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯁꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯣꯡꯃ ꯈꯛꯇ ꯌꯨ ꯊꯛꯇꯕꯤꯗ ꯂꯩꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯈꯛ ꯌꯨ ꯊꯛꯇ ꯇꯥꯔꯒꯗꯤ ꯅꯪ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ
देवदासता सुहासना कपलदुना हरे वहाइदुता मतमदा देवदासु आई करिगुंबा युथक तारगदी सीगनी हाइदुना हरे देवदासना हरकपा वहाइदु ताबदगी सुहासना साउनिंगना लोइकी अमसुंग नंग सीगेसु सिहौरु हायमदुना महाग मफम मदुली चटकी तौरिबा मओंग अदु उबा मतमदा देवदासना आइदि नंगबु नुसी मरम मदुना नंगिदमक्ता सीरबसु सीरगे हाइदुना हरे तसेंगना हरबा मतमदा देवदास असि युथक तारगदी सीदुरिबनी मरम मदुना महाना कंडीशन अदु एक्सेप्ट तौरगे हाइदुना खले असुम तौदुना महाना मवांग थकी थाइनगी देवदास अदुगुमना नुसीबगीदमक्ता थवाई मांगखिबा अदुगुमना हौजिकी देवदास असिसु नुसीबगीदमक्ता थवाई मांगलगे हाइदुना खनखि महान सुवासनादा आई एक्सेप्ट तौरे हाइदुना लाउरे मदुदगी पब अमदा जॉन विकने मखोइगी सुवासनागी इमुंग मनुंगने अमसुंग देवदास पुन्ना फमिदुन लई अकोइबदा यु क्या मनुमसु थमलिबनी मदुदा नुपी मनसु जगोई इसै शक्तुना डांस तवे देवदासु जगोई इसै तवदुदा यावसलदुना महाकसु इसै शक्तुना जगोई छाई अदुबु यु थलक्तबदगिदी महाक वांथखि सुवासना होइदि याना पकटकी अदुबु महाकना महाकी नुसिबना जोय ओइदबा यादि हाइदुना महाक ज्ञान लाखि मदुदगिदी मफम मदुदा ममांग थक्ता यु यानसनबा नुपा हाइबदि गुंदा अदु लाक्तुना देवदासबु फुथबा हौरे सोमनाकंददि सुवासना अमसुंग सुवासनागी इमुंग मनुंगदि पाकटखि मदुदा जॉन विकना यु ngabu मिनिना खना चेना बथोंगनी ममांग थक्ता मीगा खनरमगनी अदुना मंगोंदा लमन खुंबा लाक्पो रंगनी हाइदुना सुवासनाई मपाबु खमजले देवदासु मसा अदु सोंथरबनिना नुपा अदुना तपताना फुथरे महा ज्ञान मांगदुना ताखि तंजादुला देवदास की ममा अपा लाक्तुना यु थौ हाइदुना यु अदु पीबा मतमदा यु अदु लंथोरक्तुना यु अदु काइखि यु थौ हाइबसि याखिदे मदुदगिदी सुवासनागी ममा अदु पाखतुना सुवासनाई मनाक्ता चंगछलै अमसुंग सुवासनाई मपादा आइगी चानुपासी ममांग थक्ता फेटल अल्कोहल सिंड्रोम लेबनिना महागसि नुंतिगी यु थक्तबा यादे अंगांग ओरिङैदि लाक्पा लैनानि करिगुम महाग यु थक्ता तारगदि सोइदना सिरनि हाइदुना हाइरे मदुरी मपादुला सुवासनाई मनाक्ता चंगछलदुना हाइरे आइगी चानुपासी नोंगमुदा 90 ml की यु सि थक्तबा यादबनि अहुमलकनि महागना थक्लिबसि आइगी नुपि अंगाउबिसिना आइगी चानुपासी मिरोलिङै मतमदा आइगी चानुपासिबु यामना नुसिबदा ममिंग चटपा मी ओइबा पामे हाइदुना देवदास की फिल्म येंगदुना अंगांग असि मिरोलखिबनि अदुबु हौजिकते आइगी चानुपासे नुसिबगीदमक्ता थवाई फावबा थाबा ngamni हाइबगी मओंगदा लैख्रे हाइदुना महाना सुवासनाई मपादुना हाइरे मदुरगिदी सुवासनासु फुकलाउन हगलै अमसुंग मफम मदुर लैरिबा यु लिलिदु पायदुना युदु गरगर चिंगछनखि सुवासना तौरिबा मओंगदु उबा मतमदा ममा मपादी यामना ngakpa हाइबदु ओइखि जॉन विकनादी यानो तुगुचै हाइबगी मओंगसु उले महाना देवदास की मनाता चंगछलदुना देवदास की मचिंदा युनम नमलबा महाकी मचिंदुना किस कुइना तौखि किस तौबदगिदी देवदासु ज्ञान लाखे तसेंगना हाइबा मतमदा सेसु हाइबा गुंदा असे जॉन विकना नेक्तुना मफम अदुदा देवदासबु हानबैदमक्ता पोरकपनि अदुबु सुवासनाना देवदासता किस तौwi मओंग अदु उबा मतमददि नंगी हौजिकी किस खुतौदुदि यामना मओंग ताइ अैंगोंदसु अमुता तौबियु हाइदुना हाइरे जॉन विकनादि नंगी नतैमनि अदुमाइना तौगनु हाइदुना हाइरे वहाइदुता मतमदा सेसु हाइबा नुपादुना जॉन विकता ओइना खुद थारे देवदासु ज्ञान लाक्तुना किस यामना तौनिंगब्रा हाइदुना आइगी नाक्ता लाउ हाइदुना कौशलै अमसुंग सेसु हाइबा नुपादुबु तपताना फुथरे फुबा याबा फुरम मतुंगदा ममाय ममि पुंकाय कायदुना लैरिङै मिकुबदुदा जॉन विक चंगछलक्तुना देवदास थांगना थिले मदुरी सेसु हाइबा नुपादुना आइगी लमन असि नंगना सिंगबिरबनि यामना फारे हाइदुना हाइरे वहाइदुता मतमदा जॉन विकना सेसु हाइबा नुपादुगी मग अदुबु थांगना कक्तुना हातखे मदुरी देवदासना मफम अदुदा लैरिबा बोतल सिंग अदु पाइखलदुना जॉन विक की मकोक्ता पोप 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 पंगथाला थाजलै मदुदगिदी जॉन विकसु मफम अदुदा ज्ञान मांगनु तादुना लैखे असुम तौदुना देवदास अमसुंग सुवासना थुंगनबा हाइबदु ओइखे मदुदगिदी लुहोंबा नुमित अदुदा सुवासनाई मपासु यु लैबा लाई करिगिनो यु यादबा मीमना यु लैबा लाक्लिबसना हाइदुना हंगी मदुर सुवासनाई मपान हाइरक्लिबसना आइगी यानुपादु आइगी कुना यु पिथक्ता तारगदी आइगी इचानुपी मनाक्ता चंगोये मरम अदुना यु लैबा लाक्लिबनि हाइदुना हाइरे असुम तौदुना मीगी लुहोंबा मतमददि माई बोर्डदि संगोम पिथक्नैये अदुबु सुवासनादि मागी नुपाइदमक्ता यु पुदुना लाई यु अदु महाना खरा थक्तोय अदुगा नंगना थक्तुरिबसि 90 ml खतनि हाइदुना 90 ml दगी हेनबा यारो हाइदुना महाकी नुपादुला 90 ml गी युसि पिथक्खि मतो वसुम तौदुना मूवी सि लोइसंखि मूवी सि वारिसि फजबि तारगदि लाइक अममदि नंबिरमो कमेंट खग पिबिरमु कमेंट पाबा मतमदा मयामगा अखोइगा इंटरेक्ट तौनरिबनि हाइबसिमदि आई इसागी थाजजपनि अदुगा चैनल असे 100 किदि योहनबियु मरम अदुना चैनल असेदा नौन चंबिरक पोय तारगदि सब्सक्राइब तौबिरमु
ꯑꯃꯁꯨꯡ ꯍꯥꯟꯅ ꯇꯧꯗꯕ ꯀꯥꯡꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ